Manipur top channel ki maikaydi ki maruebi ipausang mayamna thamjagi ahanbada drug trafficking da mateng pangbada US na India China ki ming palakli national media singda sumna report tawri drug trafficker singda potlam sing amadi khulai sing phanganduna China amasum India ki state actor singna hakthengna amasum na koinana hehek sogatpa non state group singna United States pu target tawi haina US intelligence community na phongtokhrei Office of the Directorate of National Intelligence na phongba US Intelligence Community ki 2025 ki Annual Threat Assessment ATA ki report US da drug ki target tawba laibak sing gi manungda India amasum China gi maming pankibani report aduna hai terrorist amasum transnational criminals organizations sing na hakthengna United States ki citizens sing ki hali October English sing ani ga kunga mari phawbagi tha tarak ni thoi ki manungda synthetic opioidana maram oiduna US ta sikiba lising yankhagini thoigi daita mapung oina drug cartel singi English ngani ga kunga mari the illegal migrants millions ahum lom na sangsilaktuna resource ka hena sejina khiba masum US community sing bu khodong thiba phigam da lehan khibe ki mapung oiba daita su cartel singi haina report aduna phungtokli March kunga manga gi report adu da hai cyber masum intelligence actors singna Aikogi lantum criticals infrastructure telecoms amasum media da target tawri China amasum Indian singbagi state actors singna drug traffickers singda precursor singi source oiduna amasum khulai sing phanganduna hakthengna amasum nakoinana non state actors singbu thabak tawbung amale hari report aduna China amasum India bu illicit fentanyls precursor chemicals sing amasum pill pressing equipment sing phangale amadi hariba pulam sing asi Mexico da based of chemicals brokers sing lawi haba wapam tamki fentanyls haibasi Food and Drug Administration approved tawba anaba kohnana ba analgesic amasum anesthetic oina sijinaba approved tawba ponted synthetic occupied drug ni amasum opioid sing trafficking tawba thengnaba bu political gi oina Hana tawdaba maruiba thabakni haina Donald Trump administration lathokhiba laikhrabani mamangi sahiga manadana handaki sahigi assessment sidadi drug cartel singna fentanyl sungbagi thabakta precursor chemical sing supply tawbada China ga chang amata oina India gi maming pali English ngani ga kunga mari gi assessment report tadi China na mapungoiba supplier ni haina maming pankhibani haina supaus na makatari atopa pawmana Hanna gi minister na pham thadok khibidagi miyam na ningtamna phongdok sabak ngamlakli Laurembam Rameswar Hanna gi minister na pham thadok khibidagi miyam wangang thangnaba mikupta phabagi thabak lep khiduna miyam gi aningba apama mek singna phongdok ngamlakli haina kairau kendra gi MLA Laurembam Rameswar miteina phongdorakli hariba wapam si ngarang mayang Imphal Bengal Sati Khongnang Khong lampak Manipur Maitei Pangal Welfare Organization MMW una sinduna pangthokiba Grand Iftar Party thorom na saruk yaraba matung permission hangba wangi pakhum piraduna phongdorakhibani mangna makhatana hai matam amada miyamna lengak pairiba minister ki mayokta pendaba thamlubu khudingi phaduna serak pibigi thabak cha tharami miyam pumba mahaki mayokta wanga magamlamdi adubu hanagi lengak pairamba minister na hokiba February mapanda CM phamdagi resign tawkhibadagi miyamna aningba pamba maningtamna phongdok ngamlakti hauju Manipur thoklibi irang asidi pak hekta lusinba ngamkhiroi Hanigi lengak subli pairamba aduna lisangsina soiramba kya aduna matam khradi sanghigani adubu sarangna basi anobo lenga amagi anobo leader ama laktuna soidana lusilagani thauramadu maki wakhulon phungdok laduna mahakna hauju Manipur thokliba irang asibu loishinana bahona bada maitai pangalamadi naga singna sauna mating panghaningi maitai gi unaba yadraba singadu maitai pangalamadi naga singadi unaba yagani makhoi gi wari sanaduna pau phawdok nahanduna irang asi lusin bada mating pangbiu Manipur gi saktam sagat pada Manipur khundamina riba phurupuna maki sawraba thawdang lai ngasi pangthok riba iftar party ista Manipur gi phurup khudi maki miyoi singna saru yabasima nungaiba phawi phurup kyana nungsinaba laminari basimagni Manipur gi saktam ngasi gi thawramasi gi taibang wapuna Thousand biduna Manipur kanglu phurup ki khetna ba thamdana sapmana ba miyeng da thapak tawba anobo leader amagi makhada lengak semlaktuna thoklibi irang asigi woroisin purapu oirasun wanasu phongdokhi mitegi wori sana na bohone Kuki Zo miyam gi political interest yon thokle haina ehaki ithakta lan iral si chairman KJC
ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯊꯥ 19 ꯐꯥꯖꯤꯜꯂꯛꯂꯕ ꯉꯁꯤ ꯐꯥꯎꯕ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯣꯉꯥꯟꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯀꯨꯀꯤ ꯑꯃꯗꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯈꯨꯠ ꯊꯥꯅꯗꯕ ꯍꯥꯏꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯕꯒꯤ ꯑꯄꯥꯝꯕ MHAꯗ ꯐꯣꯡꯗꯣꯛꯂꯨꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯨꯀꯤ ꯖꯧ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟ ꯑꯁꯤ ꯌꯣꯟꯊꯣꯛꯂꯦ ꯍꯥꯏꯅ ꯀꯨꯀꯤ ꯖꯧ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯃꯔꯥꯜ ꯁꯤꯔꯦ ꯍꯥꯏꯅ ꯀꯨꯀꯤ ꯖꯧ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯌꯔꯃꯦꯟ ꯍꯦꯟꯂꯦꯟ ꯊꯥꯡꯂꯦꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯅꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛꯇ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯅꯣꯔꯊ ꯏꯁꯠꯀꯤ ꯑꯦꯗꯚꯥꯏꯖꯔ AK ꯃꯤꯁ꯭ꯔꯅ ꯂꯨꯆꯤꯡꯗꯨꯅ MHAꯒꯤ ꯇꯤꯝ ꯑꯃꯅ ꯁꯤꯟꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯖꯧ ꯐꯨꯔꯨꯞꯀꯤ highest decision making body ama oiriba Kuki Zo Council amadi Zomi Council gi makok thongbu lusingba kya saruk yakhi mifam adura Kuki Zo Council gi chairman Henlian Thangle na MHA gi makedi gi Manipur mahausa gum tangdu leitaba hanjilangna gi panamda Kuki amadi mitai gi marakta wari sanana ba honariba sigi mangoinana hana Kuki amadi mitai gi marakta khut thanadaba haina nakalani gi marakta yan sirol ama khuyek pinaba mathau tai haina phongdokhi maramdi hauju Manipur laidiba phibam asi matam amade hekta nakalani gi marakta khut thoknaba yabagi phibam amada ngasi su lairi miyam aduna mifam aduna mahakna phongdokhibu wafam adu Kuki Zo miyamna state asida ingta papuraknabagi damak Kuki Zo miyamna taliba political demand yonthokkhibagi wafam karisu yaudi adubu mifam aduda makna thamkhibu wafam adubu ngasidi lana sandoktuna Kuki Zo miyamna taliba political interest adu yonthokle haina mahakki mathakta lana maral sirian Kuki Zo Council gi chairman Helian Thangle na piana ba phongdokhi nakala maruna mifam aduda saruk yakhibu Zomi Council gi chairman Bumsuwa naulaknai Manipur conflict asina maram oiduna thokibi hingsai gi ba thawdo wa thoksing adu ngasisu Kuki Zo miyam gi marakta ngarang na thokibagum kawba ngamdana ledi sera asida matau kramna mitai singa wari sanagadoribano haibisi Kuki Zo miyam gi marakta asabu hangamoidi Union Home Minister Amit Shah na thasigi kunga mathoidara Rajya Sabha da Kuki amadi mitai gi marakta wari sanaba hore haina phongdokhibadu gi matangda Bumsuwam nolakna makhatan hai Home Minister gi maikei gi Manipur da mahausagum tangdu leitaba hanchitlangna gi panamda Kuki Zo amadi mitai gi marakta wari sanaba haure haina phongdokhibadu ngasi phawba hairiba wari sanabadu gi matangda lup asigi maikei gi hiram amatada khangalakpa leiti kariguma MHA na nakalani gi marakta wari sanaba haure haiba wafam adu asumbu oiramlabadi lup asigi maikei gi yaba ngamlo haina se phongdokli nakalamaromda laklibi April thada MHA ga Champur leiriba tungan ba furup singa amuhana wari sanaraba yahedi wari sanabadu da mitei amadi Kuki gi marakta thokliba conflict asigi makha satharakpada Champur leiriba tungan furup singi marakta umkhatnaba thoktuna misi mina phawba thoklibi irang asi hana lusinba mathoktai matam adutata Manipur thokliba conflict asigi matana Kuki amadi mitai gi marakta wari sanaba ngamgani haina Kuki Zo Council gi chairman Helian Thangle na makhatana phongdorakli Atopper report amadana Joy Shankar amadi UN Special Envoy ga Myanmar refugee amadi tungan bihiramda khananai nakre leba asigi External Affairs Minister S Joy Shankar na Myanmar Zuli Bishop ki UN Special Envoy Secretary General ga ngarang New Delhi da unaduna Indo Myanmar ngai paring da thokliba refugee transnational crime amsum leba ani sigi marakta economic support ki matangda khananai nakre haidi ngarang New Delhi da Zoli Bishop amasum S Joy Shankar ga unabadu da Myanmar amasum India gi hauji oiriba political gi ba tuan bihiram kya da khanakhi so haidi Manipur optional gi maikei gi maroi bi pausung myam da thamjagi hanbada Union Home Minister gi free movement kaidokhrabagi MRF thasigi nipana Union Minister Amit Shah na Manipur free movement lehalagana ne thajaba pikibadu kadai phaw free movement leirabagi haibsi miyam khangminasi haina Maitai Reservance Forum MRF ki General Secretary oina Doren phongdokri Manipur Press Club da pangthokiba pawgi mifam da oina Doren makhatara dunai Biren Minister Pamdagi Lauthoklaba matamda state asida ingta hanjilakani hakibadu pia laklaba matam asida hanjilakrabra haibisi miyam laina pamthui haujik tangdu leitaba phibam hanjilakli haina lairingai sera sida mahiroi ama Kukina khundawa jawjang teki mapam amada sangsin khibadigi ngasi phawu thiba khangdana leidi
Beren CM oiringe matamda state asida ILP satnankiba FMR lakthokiba madi Kuki lahulupsinga lainaramba su handokhiba kaya si thagatningaini en Beren sagalamba asingba tangdu loitaba madi apunba Manipur amagi manglanantu penthokhtuna laithokpagi mohutta mausagi phibamda hanjinanaba punna honaminasi miyam tumina laithokpa somloi loidana Beren bu CM phamdagi lakthokraba matungdagi external force amana iramda masibu salairakpadamna tawriba si miyam punu wakhal khanba changi haikhensu pausda makhatana phungdorakli amaromdana wakat mifam hayeng phawbagi manungda lengana miyeng changdrapadi NH37 thingwayawna khongjang jangsilagani sai kyagi mamangdagi sayena duna leiringai sairakta moidangpok new kaithal manbi amadi moidangpok khunawgi akoibda nangna sagalakliba koila lonbigi bitumen mixing plant illegal oibo stone crusher amadi brick fill singasi hayeng phawgi manungda lengaki mari lenaba singna thingjinduna thabak lephandrabadi national highway kunthraga tare imphal jiribam lambi thingjinba yauna akan makhongjang kya sangshilagani haina hiramasiga mari lenina semkiba GSC against polluting factories industry in and around Moidangpok New Kaithal Manbi Madi Moidangpok Khunawgi executive member Longjom Bijuna Phongdorokli Haribo Wapamasi Moidangpok Makha Lekaida Moidangpok New Kaithal Manbi Madi Moidangpok Khunawgi miyamna no dust, no smoke, no noise, clear air, clean water, noise free surrounding our right some safe fields for hunger free future haiba pekat kya paiduna phamki wokat miphamamada phongdokhibani mana makha tarduna makai songi khunja singa mamang thakta pollution kya thugoliba bitumen mixing plant stone crusher brick fill na singbasi sajilaktana basi role thadokuna khan blekre aduma pukhunja singna hairiba adugasu tabidana hauze moidangpok pit labukta Manipur Conservation of Paddy Lands and Wetland Act 2014 na thaiduna bitumen mixing plant singbalakli mamang thakti hauduna GAC na asigumba MCPLW Act 2014 khongauna basingi mayokta leptuna lakli kumza Englishing ani ga kunga mathoidi gi hauna GAC sina Manipur High Court wakatuna asigumba kanglon gi wangwada sagalakli basinga si thingjinna na bohona balekri madugi matungda court ki order amagi matungina kanglon kaina sagaliba industry factory kiyama thabak lemna bakhan baslekri asigumba athingba thamduna leiriba stone crusher sing court ki order bu thawai usita bagum ngasi su salaiduna leiri masidanatana maphamasiga akoibada koila lonpham bitumen mixing plan amadi brick fill kya ama sagalakpa sida maphamasigi akoibada khundariba praja singda noise pollution thowanbada natana air pollution amadi atai khudong sadaba kya mayukna halemadi hariba mapham singa si khunja singna khuyek pi duna hangba yaroi habiga athingba silaidai ki hariba illegal oiba work site singa si lenga ki mekidigi hayeng phawgi manungna thingjindrabadi Imphal jiri lambi national highway asi thingzilagani haiba warep sing GAC na lawr haiba wapam sing phongdokhi ataba pa omna nifuga manga suba pripaki Red Army uprising day thoram pangtokre People's Revolutionary Party of Kanglaipak pripaki khulai paibigi lanmi sanglup Red Army RA na kum sing English singa magasamapan ga marfu Mars kunga tarukta gi hauna leptana pangthoktuna lakliba nifuga manga suba Red Army uprising day 2025 ki thoram lamdam sita khundari tungan bakhanglup singamadi singmi tami miyam punamangna kusamnaduna mapung phana pangthokre haina pripaki publicity officer Department of Publicity and Propaganda mangal khumana thadorak siolamana phungdorakli Solasna Makataraduna, Chairman Interim Council Pre-Partner Levak Miamda Piba, Yepapauzal Sirol Bu, Pauxi Sing the Hapiduna Miamda, Paba Pangan Bikibamsum, Print and Electronic Media Singda, Sandoktuna Lamdam Sigi Miamda Tava Uba Pangan Bikiba, Print and Electronic Media Isil in Akudima Puharauteam, Pundoktuna, Takapa Pongsari Hadi. Nifuga mga Super Red Army uprising day thoramasilup asigi Central Headquarter CSQ, General Headquarter GSQ, 707 Battalion, Tacticals Headquarter TSQ, Red Area Sing, Transit Kemamadi Training Center Sing Spangtoki, Central Headquarter CSQ the Pangtokba Asamba Thoramamada, Chairman Interim Council Pre-Pagna Atuba Mitunglen, SARS the Appears and Propaganda Pre-Pagna Thoramapu Amadi. Assistant SARS the appears publicity and propaganda na atuba lengbi rakpo iduna pangtoki atuba mitunglen yuwa role the chairman interim council nga si
Iraipak iramdam asigi iraisasina thingnariba awana kya si India lengangna lamdamsida sathariba divide and rule thausilamadi makoina yengliba miyang asinani haibasi meksin uba phangli haina phongdokhi miramdigi horakpa khulai paiba mitop singmu kanglaipak panungda pusilaktuna yoktuna thamlaga makoiga kusamnaduna Assam Rifles amadi mayang lanmi occupational force singa puna saminari Missing Yamzadaba Ipurubasi Iraisa Singna Iraipa Kananaba Madi Isani Ishabunga Toksanaba Matam Punamakta Lan Miyamagi Punshi Mahing the Hingbigi Satnabi Amuk Hawdoksanaba Honaba Sangli Maramusina Toklibi Irang Sida Langi Mahitam Duna Laikraba Nahasingi Mahi Singadu Mangandana Tawai Tarabus Iraipakudi Kalamdabi Yadi Haina Laibatangai Pati Haina Fondoki Interim Council gi chairman Makataraduna Red Army Singna Isang Thauna Amadi Thauna Laina Ningtam Yawal Lanting Sataduna IOF ka Apongba Amadi Aron Balan Sathaba Sina Aikoigi Mangkraba Ningtam Hanjinabigi Amatangairaba Upai Habisi Matam Supera Thamoida Thambiyoki General Headquarter Pangtok Pathoramamada Red Army gi Chief of Army Staff CAS na Atuba Mitunglet SARS DFers Medical and Family Welfare Thoramapu Amadi Deputy SARS DFers Finance Department Organization Amamas Organization Anina Atuba Lingbira Passing Oiduna Pangtoki Tauramasi Maru in Hokiba Kumza English Singaniga Kungo Humdoi May Humding Si Power Loiba Night and Saturday Irang Sina Ton in the Taudoka talk to Mayu Make May Tadok Yudana Nasinga Simak Lanjana Duna Lady Irasa Sing Nasi Power Mapong Kangdana Lady Whistle in Ausing Madi Irang Sita Tawaka Travel like Kidrava Sing Kaikum Usaduna Red Army Singna Kok the Amuba Masugi Koget P Yetuna Tauram Pangtoki Tauramgi Ahobada CAS na party ki firal singkhatpaga loina laikhidraba athaubasinda revolutionary gun salute piduna ningtam yawol gi mapung phaba ikai kumna botki CAS na kanglaipak ki ningtam lanjang sida Red Army singna lawgadaba thaudang sing paladuna Red Army singi mathauna hena hapiyu CAS na makataraduna hai hauju oiriba kanglaipak ki phibamasi loilam mapu Indiana Preston rule gi makara suspended animation thamjinduna militarization gi luzadaba Saklon Kiana Lamdamasiki Kanglaisa Singi Hakpu Makatana Ikai Kumnadanaba pre-plan Taurak Satarak Patongamani Oirakli Pipa Masina Kanglipak Lusile Kangkong Sahelagi Haina Sin Mani Habada Haimamba Toklu Hanafondoki Pre-Pagamadi Red Army na Red Army uprising Degi Toram Karimaram Gitamta Pangtuk Libano Habisi Ekoi Puna Kangminaduna Party Gisatna Kanglon Gang Satuna Pre-Pak na Pamli Kanglipak Ningtam Sakotpa Manaba Kunayama Puranaba Ningtam Yawol Lanting Sanction Minarasi Haina CAS na Makatana Fondoki Nifuga mga Super Red Army uprising di Thoramasi United Base Area daliba Red Army 707 Mobile Battalion dasu NSCN JPRN gi chairman ikai khumnazaraba yung onna atoba mithungle Red Army gi Base Area Secretary na Thoramapu amadi Camp Commander na atoba langbirapu oiduna pangthoki atoba mithungle na maira sukatuna thoram haudoklaba matungda Thoramapuna lupki phiral singatki Thauram Madugi Warol Piu, Thauram Mapugi Warolda, Lola Mapu Indiana Handak Proxy War Sataduna Kanglai Pak Mutanava, Tawena Irang Tukalaga, Towning Buddha Tauribasida, Kanglai Sasing Imaleva Si, Naklam Daba Toklabati, Kanglai Pak Mulambe, Oirakliba Ahong Basida, Yawol Tauriba Yawolishina, Iresa Singaloina Karama Makalgi, Yawolanting Satakani, Kangba Madi Haising na Kongtang Tangduna, Tuan Taurang Singutuna, Manaba Wakalo Namada Sanction Minaba Matau Tari Hana Fondoki. Thauramasi base area sing maru oina M1, M3, M4 amadi M5 na sing badasu base area sing asiki commander sing atoiba mithunglen oiduna pangthoki aroibada Red Army uprising denominated sida party asubu lingkhat piramba nungsiraba lusingba sing Red Army gi cadre sing ningtam yawol lantheng na thawai kakraba kanglaipaki athauba lanmi sing amadi India gi miyot minei na punsi pikhamna kraba iraisa punamaki mafamda Red Army Pre-Pak na kok no na yawol gi ikai khumna ulakli makhoi punamang na utpiram niba phidam tung ina yawol lalhau gi panama masum panthung yawdri phawba Red Army na sok thaba laitana ningtam lanthing sathaki gani hanasu sirol sina aroi bada phongdorakli adugo tender na sumna mayam na thamjaram gi hauji koina ti mayam pau su matang se lu sinjarage masum mayam pura no update ngamina se na sinel sigi mekeri gi mayang phamda makhatana thamjari